Akasvani Imphal Chitrabhanu Chitrabhanu na pau pazari. Manipur Police Linkat ki bagi Chamakuntra Mari Suba Kumon Thorongasi Ahanba Manipur Rifles ki Period Ground Pangthokre Thorom adu the Rajapal Ajay Kumar Valana contingent nito yawa ninti jaraba Mars Pass Period amagi salami oki Rajapal Mathau nintina Tobagi Dama Police Station sing amasung personal kaya da sup manamatum piki Thorom to the wangang bada Rajapal na hai Manipur Police Force asina extremism ki mayokta mai pangna operation chatakiba ain kaiba mongda tharamba popi sing manghan kiba amasung yaifa tharong ki thabuk sing pakhaliba asigi damak sing thaningai ni mangna hai sarkar asina hena phaba makal ki infrastructure training amasung yaifa tharong ka pakhatuna police force bu hena mapangang khanana ba honari Tharmadu the Wangang Bada DGP Rajiv Sinha High Manipur Police na Central Force Singa Kusan Naduna Raja Asida Santi Purak na Honari Raja Police na Lakulakpa Chexul Tharangi Manung Channa Raja Asiki Tongan Bazila Singdigi Kuzukula Kamarum Pagar Pangamle Hauki Bachahida Security Apun Bakambuna Tongan Mapam Digila Loba Lissingama Chama Kun Mari Paki Masigi Manung Kuntarukna NSA gi makhada dandi pikre Sri Rajiv Sinha High Raja Police na Lauriba Thogdang kaya bo sakhang laduna Raja Sarkar na chaliba sei asige September thadagi Russian money hengat kre masigi sumathakta Governor in Council na MPS amasung JCO singi uniform allowance hengat pada ayaba pire hainasu DGP na phongdokhi All Manipur Working Journalists Union Amju amasung Editor Guilds Manipur EZM gi apun ba mifam na hayeng degi mahusagum I pawphong na ba warep lokre panbaya badi pawphong ba yaya de haina tongnobagi wahau degi haukiba irai nimita amju amasung EZM gi atuba mifam na I paw puthokta na ba warep lokibani adumoina ma union gi apun ba mifam amangasi Imphal gi Manipur Press Club ta pangtholoba matungda hayeng degi mahusagum I pawphong na ba warep lokibani Diwali kumaina lakpada IZR South ki Major General Raf Singh na awang nong poglamdam amadi Manipur gi miyam da yafa paujal pirakli magi paujal da hai aranba na achumbu bu maithi ba pibigi khudam ama oina pangthokliba maigi kumhai asina lakpada lamdam asida khundaminari ba phurup singi marakta amato oibagi pangkal sagatunda nungsi chanaba amadi santi leiba lamdam ama purakpa oirashanu Assam Rifles na Sindina Churchanpur Zilla gi Assam Rifles Headquarter da Regimental Outreach Program ama pangthokre tharam adu dahandakta nauna Assam Regimental Officer oina changlakiba naha oriba officer sing amadi ex servicemen singa unaduna wari shanaki tharungi saru amoina zilla asatariba Assam Rifles Headquarters War Memorial da officer sing aduna luchingduna lekidraba personal singi khubamda haikalikat tamduna ikai khunnabu utki Bihar Vidhan Sabha Mikhal ke Anishubat Tanka ki Mirep se Pisam bagi Aroiba Numit Hayangni Tanka Asta Rajya Kungi Vidhan Sabha ke Andra Chama Kungani Toida Mikhal Pangtokani Mirep Chelak Tok bagi Aroiba Matamna Tha Sigi Kun Humduini Marasta Vidhan Sabha ke Andra Chama Kun Matoida Pangtokodariba Ahan Batanka ki Oina Mirep Chelak Tok bagi Matam Hayang Loire Tanka Asigi Damukta Vote Matang Thagi Tarukta Thadanagani Vote Masing Punna November Taramari da Thigani BJP amasung Janata Dal United na Makhoi Makhoi gi Mirep Singi Damukta Star Campaigner kaya Sina duna bot komli Raja sida Mikhal niyam chumna amadi santi oina pangthokna naba police yaw na ati agency kaya na thawrang kaya pakhatli income tax bibag Rajya police amasung excise bibag na su khongtang kaya pakhatli Raja sida October 3 tige model code of conduct chanaba hokhibadagi mari lenaba authority singna sale oina lupa koti 2 lakh humudra humdoi lupa koti konito henbegi using lupa koti 13 lakh kunmato henbegi nisage polom sing amadi lupa koti mangaronggi tongan ba polom sing phagat pangamki Uttar Pradesh ngasi pangthokpa mapan suba dip sop kumhai ga mari lenena dia khwaidigi masing yamna thanbiki dama Guinness World Record chankre diposab kumhai asi Ajodhya gi tural khongban gi mafam yankhai tarukta dia lakh kun taruk lising taratret chani tara manga thanki jayesida atopa record amu oina seryu tural gi mapanda vedacharya lising ani chama kunipana maha arti amasung slok thiki thorom aduda Mukhya Mantri Yogi Adityanath amadi ate mantri kayana saruk yakhi paul rizeri